What's it like to be you? To be me is to wander between the fields of sense and nonsense, while the other world around you keeps happening. Tera paibina maikai khangda mikup khara laikhoktagi chaithokduna paibagum, amangba nonggi laichilna atiyadu lumthaduna maikai pumba mikup khara sandoklambagum, natraga machu taretki chumthangna mikup khara masak utlambagum, phazabasu athibasu aphabasu phattabasu ningtamna mikup khara pukningi apamba maikaida. Gari adu phana sangna thaure ngasidi ningthau khong kanal leiriba adomda sum changselakduna kanal lambi adu pukning hona phazai hauriba u pareng leiriba ising khong achauba ngaihak kumthaduna mafamduda chatningba pokhalli. Purna gari du khitang tapthana thawi asum scenery adu yengladuna asumna manung yauna changselakle thoibina lambi tai mana hana chatkraba khangba oibanani magi college matamgi mamanabi amagi mayumda yauramdaida mayumdagi call tawrei khara kuina chatpa adunani adugi mathakta hayeng changadawba oibana pochai awat apa yengbagi yumda khitang matam pihanningbagini adubu thoibina phazana hai ma khara thenglakani nga ayaibadi leishiluranu mana purak tawre asina chingba lambida thengnaba dukan amadagi achapot chana thaknaba khara lei aduga changsilli mamanabida pau phaunaduna leirak machin phawa thokla aga ngairami thoibi ubada harauna kawi taram taram woi gari adu lambi matai aduda khamlamle leirak apikpa adu changba pharak taba su oi masimakna kumthaduna punna changminare khong macha macha leiba su oi aduga hi punduna thammi ayamba thoibina purnada onsenduna irenjana tai mafamsi loktak ki side amani moirang lomdagi changbaduna ama masina ama haiduna mamanabi adu nokladuna purnada munna yeng hana amukta ukhidri thoibi hoigi relatives oira jatla amuksu khalli nga ayaiba laukhige haiduna kana kana gida lei haina yum changduna mamanabi adugi mamana laukhatpi makhoigi su araiba adudagi phazana khangatli adudagi inkhol changduna kari kari mana masing pali yengmine maroina kuppiga napakpiga phana phazana hawi adudagi khamen akhabi su angauba asangba yansinaduna pali hangamdi marang kairi hauriba potchai loina phai thoibina hairi as swagi fertile khoi sidi yam thinkali hangam khujawgase mana amana nensi bani no majaba konani haiba pambi ahumari hapage kaino yamali noyum da charu chu kaino nini hoi ka ka hoyam leiri dudi aduga chawai anoba se maru khokpa yam lei imai bani na khokpa adu sa pirake kangsoi charu chu aina pudoi pot sidi noida loi leiram bai wani ne sidi ho leire loin leire yumda leisilurano na hai kroko asi kaino pong hawai ne hapo ura hapo yandem se so hapa age chawai ga ironaba hoi yaingang la sidi adu de ai gi hawi he urano is nangi duna hodana kayam yamam doiba ibema kanghalaga tham asi haina yaingang la du hekpa hawi thoibi chensin duna khami kaino nangna lising mukhe idubo thammo haiba isa nang sidi ko ani du ngurung ngangna duna hekni he oi kanne ine purna haifet chathoklaga lepi wari du marak thatna yauseluba su yada magi oiba ngangfam su leita mathanta tarak taraduna akoibada asum yeng yongchak pambi su hauri nobab su hauri haijing pharaba khara chabun panbadu ubada mit penba oi asum yeng duna chatpada leihau homba leimai du da netpagi khungup adusu leikup ngakta paklabani thoibiga isaga kanna thabak chilingai du da isagi mamana kaurei adudagi makhoi punna inkholdagi karakle sumang yoramdaida purna khungup adu uraduna leimaida makhong thellaga kanthoi
khara chatkhrabasu khugadadi yamna paktuna leihore. Isagi mamana nokleduna hairei. Haunabini bungo. Yaye, adum kara use. Sumang machiduda fida thai, mora khara, plastic stool khara. Adudagi cha puthorei, cha nabada, singju, bora, amadi, aluga soibunga ngauba ama. Portable table machaduda thame. Kari he aba icha thoibige. Yam he ema, ishana pang hekta he, aidi ma khambada sidor. Heksanu, bhari da pali bu kaidawege. Thoibi waduda haifet nuklei. Isagi mamana wa makha amuk tai. Ichadi udaba sukuir. Kari taurige nangbo. PhD tauriye ma. Chahiyani hairak toine. Handak ama khare hele. Ibungo di kai tauriba. Thoibina oina khumlei. Mara, ma de khoi ozani. Ha. Asi haina yamna ngakna ahal adu purna da yeng. Purna su khumpham ikhang khangdraduna yenglakliba mit yengduda nokmi oina taurei. Mani hoi haibagi mawongda. Haima, aidi noina mana boiraboi khaluredana. Nangna purna haidana ming oinaga sum kaubaduda. Purna prap hai. Ming kaunarasena aduna sum pharaba. Onthokpani da ko. Hai, tau haideni ja thoibi nangbo oja kaune. Bibhar yaudene karino. Oja dabu ming kawine mase. Asi haina isagi mamana thoibigi manamda set tharei. Madu ubada purna ma kari su khangdabagum tumin mamaidu leithoki. Thoibina nampuda kaurakpa ming amagum takhre matang adudadi. Isadi ngaihak aduda wan thaduna noi. Masu purna si thoibi hoigi departmenta leiba ojani haiba khangba natte. Mansu malude mabani loina riba mawongduna. Singju ado lafune mangan asubane haibi manane mayan taubani. Morok sarap tauraduna thoibigi di pamjaba thokre. Purna di chaba ngamdraduna cha tamak thai. Marakta sag ado spoon ama ni kotle. Yamna hawba mawongda. Tonganba taste ama phangbaduna chep tharaktuna thoibida tumin hai. Masi kari maming kawi. Saksira. Alu mixture ni aduda soibom hapa. Kakching style oidoini. Nang hairadi ada mukse musi. Thoibi purna da ongkhatlaktuna yengi. Adumna hairakliba do magi yamna pamjabi oikre haiba taklibani. Mamangda so chanaba potta yamna pamjarabadi nang semba haibra thongba haibra haiba wahangse hangali. Adudagi amu mangonda ta'u hairakani recipe hayu asina chingba. Hena khangingba masak utladuna. Isagi mamana nga yomba hawi thoibigi saruk ama purnagi saruk ama. Nga di makhal sure. Nga paidagi hauna nga kijau ayaiba ukabi ayaiba muka nga ayaiba. Ukabi du tongana yomladuna hai. Masi khara yaitho uko. Masa se jotpanina suja karakani. Hoima. Kangsoidane yam thaaga sihana chatho. Adagi iron bacharasu ama taurasune ngaro woina yaitho ga hekta chatho. Atai sidine kuina thamba yaba ngaktani ko sihana chadawni. Ngagi paisa panaraduna pire. Purnana pige taubado thoibi mamit phairap yenglei. Migi mamangda yamna marai taunaduna wa ngangnabadu nungaitraduna. Purna tumin leikre. Matamdo thengdi thengjilaklabani. Adubu thoibi pakna haningdabagi ising marakta khara chen inchingba khara yaw tauduna ngaihakle. Pung mari helakpa aduwaida thengthaba phatre haiduna halakle. Hallage haidana gari thaudorakpaga Bishnupur Bazar romda haijenduna soibumne shoidonne kharale. Gari manungdudi ensang napina pik thalabani. Lalonbina pot tikpa chatpagum. Thoibi ngasai makhai wa yam nganglambadu tokre. Gari gi sit aduda ipat pathaduna taaduna leibagum phami. Ngasi numit adumna aduk yamna wa ngangdrima. Adudagi amuk chatpa ama yawbaduna so hena wahallabani. Nambol Bazarda amuk chat isa hoigi ingkholda amuk sin thong yamkre.
ngasi magi thabaksi wa so mana da nganglibani ngasai dagi aduga purna na taba khakta hoi hoi haiduna thoibi sit aduda nga tha na gari thauri ba purna da yengle wa kaya ngangandaba masi wa yam nganghalibasi kanana no mamangai da su thokre asigumba month amaro mathanta mangduna mi tina ningdaduna lerambado purna thengnabada khwaidagi wa nganganbi nupi oiki akira na ngakladuna haikibani thoibi nangde purnaga leibada adrenaline rush tawi mi phuba su ngamdawa mali Mount Fuji asi thangatlo hairasu ngamdawa mali haina thoibe nangde purnaga leibada adrenaline rush tawi mi phuba su ngamdawa mali Mount Fuji ase thangatlo hairasu ngamdawa mali thoibi khangnok nok thore e mathanta purna ingak ngakna yengla aduna hangi kaidore kishu taude sum kaino maning singakpa ngasai kai tumin leramaga khangnok nokpaduda aise ngasidi yam active oimankre energy overuse tawkhibagi sidawa mal yam warabo coffee mathakisira yai asi haina thoibi khudang gari adu yeng pung manga tarakle mamsu mamsilakle kwa kaitheldagidi hendoraklabani purnadi thoibi da mafam ama khallu haire mana hek ama haibadu ngamdraduna khangdabana maram oiraga thoibi atei chatludrasu lambi da leiba haina khalladuna ukyoda dum changlasi hai lambi mataida gari khamlaga mapanda phammi coffee ani order tawi chanabadi laudre ngasai makhai mi mayamga punba mirakta changbagi irang langlamba mayamdo hojik ichik chiklakpagum phawi bookstore macha asigi manakta table apikpa aduda nakalda inak nakna famladuna nungdang wairamgi mikupto purna tapna wari sarai cafe macha amaso hapa moise coffee su manually semba mali mamangdadi ai chawoina thaesida nensi bani phai asi haina purna bookstore adugi manungda haifet munna yengduna le second khara adumna tumin leiruraga amuk haire aisu sumaina bookstore macha ma hangaga cafe macha ma hapaga punsi se hingba pam hojikti natte retirement plan oina purna na future gi wa hairakpa ngasina ahan bani hayengwai aina si tauba hayengwai aina sumaina leiba haiba wasi kaya tadre haiso haigande wari sarasu atopa topic ta oina mai onsenba purnana ngasi future da mana kai tauba haibagi apamba ma phongdokpa thoibi dadi achauba mikub amani thoibi khaktagi wa natte purnaga loinariba mi khudingda achauba wa ama oigadoribani tasingna ma future gi mangmangningdaba nupani maramdi expectation thamluraga thamoi kaiba pamde adugi mathakta tungda afaba oirakani haibagi asada ma thajabasu thamde thoibi purnada yengna asum khalai yambong nangsi change tawrabra nangi asigumba change asina aibo maikai amada humbagum tawriba karigino nangi future gi mang aduda aigi so haiba ama puthok ninglakliba karigino warm light aduda uriba saktam do khwaidagi pamuna thamba punsigi mikub amago amukso thamoi asi irumlum tharaktuna atiyada mushi mudlam dai ngan ba thawan mi chakum urai thoibina nangi apamba season se kaino makhal ni season khudingi fazaba luina le ado ama hayo hairadi ai autumn yam pam naken tha nang se color da su brown hekta gray hekta season so autumn kitang bright oibam da haide nangna dark side ngakta sum yeng bagini mai kai pum namakta gi yenglo one side khakta nataba adodi aina haidoba wani nahonda life se one side tagi khak yengano haina yengdre asi haina purna thoibida munne yenglai ani du nga hak tumin leine purna achikpadu thogairaga hairei do you know why I said autumn no why
Things must end to begin again. So, autumn exists. Purnagi wado Thoibida hairakpagum thokle. Tasengna Thoibida haibadi natte. Purnana haibadudi masagi life ta palaga haiba khakni. Magi childhood memories sing aduna sokhalliba punsi adugi maramda. Future bu kirubadugi maramda. Masigumba strong emotions mayam se loishillaga. Magi punsi se new beginning ama oirakpa ngamgani haibani. Thoibi tumin coffee adu thai. Purnana autumn pamlambagi meaning adu su phazai. Mana khalubadi magi bird man oibagi pambani khalubani. Masi khalakpada nokladuna hairae. Adugyam phazaba maram ama pirakani di ai khaludre. Ai di nangi bird man oibagi pambani na hairak topa maluba. That's also another reason. Is Thoibi. Nungai na layo. Stay happy till doomsday. Kay wano. No kano. Asing mani. Prithibi se kai dore haibagi problem gumba natana atopa problem na nangi happiness perfect tawhan gano. Prithibi se kai dore hairakla kanda khak wow. Matha saw. Ado di nangsu. Nungai na layo. Laige. Thoibi amuka sunoi. Purnagi adugumba yamna random oiba wa kharale. Kari matangda kai hairakani khangdaba. Masigumba si Thoibi yam nungai. Ngasigi asumna. Angang na ha khara. Nakalda cha puthorakpa ngaina guitar khongduna isai sai. Purna asum yinglambadagi guitar do pira u haiduna lawi. Khonjel sitharaduna Thoibi na hanglai. Nangai bro. Ngasai makai nungsit marakta aphau sarubagi mahaini. Lok thonggadawbagi mami taba haurakle. Purna makhut khudombina chinbalda thamlaga tumin layo haibagi maungda ingit tawrai. Wangang halaktre. Guitar adu khongi. Kari isai no haiba tasinbagi mahutta nungshiraba melody aduda oina lupi. Mangumba mikup ado. Mamli ba marakta nungshiraba isai ama. Nungshiraba mahaka. Asigumba feel sibo kanagi mafamda phau khre Thoibi. Kanagi da su phau khidre. Adobo Thoibi khangde. Magi thamoigi kachinda fomduna thamliba Purnagi damak kalliba mafamse aduki matik chawe haibasu. Khazi kharakta machi fongba horakpada ngairi. Ma bhab oidri. Tarang amada asum tauduna leiri. Mangda uriba mado leichilgumna thenglubada kaiduna mangkhidawba mali. Nungairaba mang amada lakpa nungairaba mikup amago. Mikap thoklakpada mangkhidawba mali. Aduna ma changsinba kizai thengluba ngamloi. Mang oirabasu khitang sangthana manglabadi. Pung taruk tagadawri. Maikai pumba pungmam khrabani. Khutsemna thanba maingal khakta ngai haure. Purnadi nungai khre ngai hak aduda angang kharaduga wari watai tauba atai. Thengle haiduna chatnaba thoklai. Ukiyodagi Thoibi hoi phawba lakpadi ngai haktani. Inak nakpa oirabani. Dairak machinda thamlambadu nungai traduna gate mapa phawba thawjilai. Thoibi gi mandom cha ngai duna leirami gate mayada. Thengjilakpaduda khitang pakhatpagi suni. Ahal leirambaduda Purna hek kariso hairamdabi chatpadi nungai tre khalladuna gari dagi kumlai. Purna ubada ingak ngakna hangi. Aikhoi ijagi mamana baro. Oh, oi. Thoibi pochai singdo lautha na khumlai. Aikhoi ozane anti masi yum thoklakpa. Ihe aidi na haman baduda. Purna machinda tumin soli. Nahani. Kamdawni aikhoi da lakpa sidi. Cha ma thakisi oza. Yarnida. Aishu yumda packing kari khara tawdoba lehori. Matamse kharadi thengdokre. Thoibi pochai mayamdo lauthaba loiraduna gari du thong loli. Purna chatlage hairamlaga gari mamai le. Apikpa lambi duda mamai leibado khitang di pharak tai. Adubo hai singna leithoktuna thaudokre. Purna chatkraba matung Thoibi gi mandom chado pot mayam leiribado uraga hairai. Imai bema kadaidagi no sidia. Isa hoi yaurure moidagini
Khuyamse yengo. Ahal ado Purnagi gari lapna chatkrido yengna haire. Aibu noi oja se khangum tawi. Khanglambasu yai Uncle Jiten gi satra oire ina haibani. Thoibi gi waduda adu oirabra khalli. Adobu natti. Purnana nongma chahi kharagi mamangda Thoibi hangba laklamba dunani. Kui khraba oibana masak adu iren jana ningsing ludre. Pochai mayamdu imungda pusilla aga karina hapa yaba karina thamhauba yeng. Ayamba packing toba loishili. Luggage adu chana thaknabana pik hek thali. Yum thoklakpasi asomna hek tawi. Nungdangi chaksa tokpaga Thoibi phamungda mathanta hiptuna le. Purnada takes ama thai. Thank you. Purna so halai. Thank you. You too. Loikre. Mangumba itaw tawba mikup kharado. Amuk lakani haibagi asasu thamludre. Nungairaba mang amagum. Ningsing bagi lamayda haptuna khumjinkre. Manglanda laklamba nangbo. I saw you in my dream. You called me by my name, asking me if I was fine. Told me to be happy till doomsday. I cracked up when you said that. But you told me again not to laugh, as you were not joking. I was ill. My voice was weak. So you asked me to listen. Don't say a word. Then you sang a song there. The lyrics were like faint murmur, followed by a string melody. I thought, when did you learn to play guitar? You were such an academic back then. Suddenly I realized you have changed. So do I. Did the time skip? No. It's been years. I forgot. Time has played its part well, as it is known in the end, allowing me to heal, allowing me to cherish. So at last, after much delay, dear, thanks for coming in my dream.